ngarang nungdan phone ki ba panangi pau se degi maru iba pau khara khangasiraga miyam da khudo tamjige Axis poll Manipur da BJP gi sit amada phanglaroi taragani pansu Lok Sabha mikhal asida Manipur gi sit ani lebigi manungda ruling party oiriba BJP na sit amata phangbangam loi India Bloc na sit ama phanglaga atopa political party amana sit ama phangani haina Manipur gi oina P mark na chathakhiba Axis poll da haire Election Commission of India na taragani pansu Lok Sabha mikhal gi matam sahi asigi mas taraga tarukta lauthokhibaga lonina April taraga mapandagi hauraga leba asigi oina tangkak tareta mikhal ase pangthoknaba khanganke Manipur gi oina ahaba tangka April taraga mapan amasung April kungo tarukta tangkak anita pangthoke Inner amasung outer Manipur parliamentary constituency na punna sit anigi mikhal asi thengnake Inner Manipur parliamentary constituency gi sit amagi damak BJP gi mirep TS Basanta Kumar INC gi mirep oina angomcha bimal akoijam RPIA da Maheso Thongnaujam Individual mirep Taras Kumar Somendro Kaiko Boyangthem Tunom Sana amasung Haurumbam Sarana Mikhal Lamba Thengnake Outer Manipur parliamentary constituency gi oina INC gi mirep Afre Arthur Kangam Naga People's Friend MPF ki mirep oina Kachui Timothy Jimit Individual mirep oina S Khozon amasung Alison Aboyma na Mikhal asida lamba thengnake Outer the BJP ki mirep thadokhre adumapu party as MPF mirep ta sawakani hana lauthokibani Inner Manipur parliamentary constituency gi oina vote hadabagi sang sade 80.15 oikhi aduga Outer Manipur parliamentary constituency gi oina vote hadabagi sang sade 68.83 oikibani Kumjali sing aniga sumna taraga mapanda pangthokiba taraga tare suba Lok Sabha mikhalda Inner Manipur parliamentary constituency da BJP gi mirep oikiba Dr. R.K. Ranjana apunba voter 759,301 gi manungda vote masing 263,632 fangduna mahakki khwaidagi naknaba lamba oikiba INC gi mirep onaba Keshor dagi vote masing 17755 henduna mai pakkibani mikhal aduda inner gi oina vote hadabagi sang Sade 80.15 oikibani kumjali sing aniga sumna taraga marida pangthokiba Lok Sabha mikheldana ina da INC gi mirep Dr. Thoksom mainana vote 292102 vote phangbada CPI gi mirep Dr. M Narana vote masing 197428 phangduna vote 94674 henduna Dr. Thoksom mainana mai pakke kumjali sing aniga sumna mapan gi Lok Sabha mikhelda INC gi mirep Dr. Thoksom mainana vote masing 230876 phangbada CPI gi mirep Dr. M Narana vote masing 199916 khak phangduna vote 30960 da maichiba nangke outer gi oina kumjali sing aniga sumna taraga mapal gi mikhada MPF ki mirep Dr. Roy S Fozen apunba voter 858209 gi manungda vote masing 363527 phangbada BJP gi mirep Haurim Sokopa Matena vote masing 289745 khak phangduna vote 73782 da maithike vote thadabagi changsa de 68.83 oike kumjali sing aniga sumna taraga mari gi mikhalda INC gi mirep thangso baitena vote 296766 phangduna mark ki khwaidagi naknaba lamba MPF ke soso rohot ki vote masing 15637 henduna mai pakke soso rohona vote masing 281133 phangkibani kumjali sing aniga sumna mapal gi mikhalda INC gi mirep thangso baitena vote 344517 phangduna mark ki khwaidagi naknaba lamba People's Democratic Alliance PDA gi mirep mani charamai dagi vote masing 119798 henduna mai pakke mani charana maina vote masing 224719 phangkibani June mari phaoba school suti thadokhre Manipur lenga ki makha da lariba school sing added school sing private school sing amadi central school punama tha asigi mari phaoba suti oigani masigi matang ngasi education as director L Nandakumar na order ama thokre Sakorema gi iwai inil na maram oidena Manipur da haukiba chero asida chukhiba akama nongna state achigi mafam kaya ising isau gi awaba mayoknariba asigumba phibamasi yenglaga Manipur lenga ki makha da lariba school sing added school sing private school sing amadi central school ki admission process na singba leptuna lakhibadu tha asigi mari phaoba makha tana lekhigani haire maram asina mari leinaba zonal education officer singna magi jurisdiction singda order asi thaba oina pangthoknaba khangankhre Indian Security Force na KNO ga manaraga Naga Army da Lieutenant attack chathari I am
Indian Security Force na Kuki National Army KNO ga manaraga Naga Army ki mathakta leptana attack chathari hana NSCM na maral sikre. NSCM IM na me kuntraga mathoida thadokhre charo amaga mai lenana Ukrul Times na phongba pawda haukiba charo khara asida Indian Security Force na KNO ga pulaga Naga Army singi mathakta leptana attack chatharakpadagi local miyoi kya amasu laifam khangna lanjenari. Assam Rifles amasung para regiment singna Kamjong district ki Indo Myanmar border da ngak sembagi thabok lokkhappaga loinana makoina Myanmar gi kukila lawba sing bu chathok chasin tawhonda maning tamhali adugo kukina taba miyoi amata border lanthok lansin tawba yahandana thamle pawasina makha taraduna Myanmar junta ki mayokta Democratic Alliance Army gi banner makha da Myanmar da operate tawriba KNO da border lansin duna khuchu khulai kya leptna supply tawri Hariba thabak asida Indian Army na pumpana sagwali. Amaramdana Indian Security Force na aronba maungda KNO ga lautunaraga West Yagi ningtan yolop sing oiriba NSCM IM amasung maiteli revolutionary singi mathakta attack chathari hana sa phongdokni. Hauzik Kamjong district ka sangsilaktuna laiba Myanmar gi Kuki refugee sing asebo Assam Rifles na sizinaduna aronba larong kya amasung chathari. Samna haribada kungamathoi suba para regiment amasung Nipan Suba Assam Rifles ki Commando Makada Bangladesh Myanmar amasung Manipur gi Kuki sing punshinjana KNO sengatpane makhoi gi pandamdi Naga Army amasung West Yagi larop sing mathakta landa chathavani NSCM IM gi chiro aduna makhata arduna lubasina kumjali sing amaga sama pamok draga tareta intergovernment ka ceasefire tawngduna political dialogue chathaduna lakpane asiguma phibam achida Assam Rifles ka Naga Army gi mathakta chatharakni bu thong asima aranbane Assam Rifles NSCM ba makogi makong na yubatum oine khale Dimapur da laiba Hamburg Digenerated Camp da phaoba Indian Security Force na KNO ga khusamnaraga drone na chingba sijinaduna mikum na homsing na senabagi thawa kankhalakli hana phongdorakni Political dialogue makha chatharagani KNO June 3 gi matungda laiba asida anabalenga ama heklakpaga makhata na central government ga political dialogue makha chatharagani hana Kuki National Organization KNO na chiro amada hari chiro asin hai anabo chentegi lenga ka makhata na political dialogue makha chathagada wase suspension of operation shogi ground rugi makhada wari sanabaga lonena political gentleman ama prakna ba tharong sida iste lenga na karigumba makhal amatuda aye apan pibangam haloi asigumba pibam ama lakpana KNO ge constituent khudimakna iste lenga ta karigumba makhal amate ke sal natraka issue amage dema tawdana wasu kangale Haribasing asingang na ikhogi political sentiment ama puraknava lambi ashuda iste lengang na yekai thingai na bagi makoida khudong saba amata piroida bani hairi chenaba sing chairak piu desam Manipur University gi rol makhada aramba tawbada chenaba teaching dan teaching staff khudimak chairak pigata bani hana Democratic Student Alliance of Manipur desama demand tawre desama thadokhre charo amada Manipur University gi Department of Education PhD gi Candidate khara launa wasai asigi April kungama panda kuiti pangthokuna numi asimaktada candidate tara eligible oire hana notice thoklaba matung me amada amu makhata na notice thoktuna candidate tara ga mathoi amagusu eligible oire hana lauthokke adubu asigumba exam amagi phal anira lauthopa chida Manipur University Council amasung desama singnabadagi MU gi authority de exam asibu pangthokliba department asigi mathakta thiga pina bachero ama pisingke Madugi matung ina miyo ahumna sawa inquiry committee ama semdana thijilaba matung hanagi kuiti gi process khudima kakthake amadi nangna notice of Department of Adult Continuing Education and Extension na amo hana entrance test tawnava khangambaga lonina mamang tha May kunga tarukta pangthoke hariba entrance test asi amo hana pangthongnaba University Authority gi order tholakhiba sina takpade mamang Department of Education na pangthokiba admission state aduda aramba tawkhre haibani maram aduna inquiry committee gi matung ina aramba tawbada chenari bakhudima university gi rules gi matung ina amuhana asiguma thawdu asi thokkana bacharak pigadabani chenari bemipum khudima mayam khangna university na nangna phangthokiba entrance test asigi aroiba result thoktringaida aramba tawbada chenari bakhudimang charak pigadabani masigi mahuta losina amadi kankhatuna makhal amatada yasina khiba yaroi MU gi Department of Education gi head amadi Department asigi oza amatana makhatana selection process ta yahondana va authority gi pungning susung silakli